Kumja lising amaga Janipan Marifutara Mathoigi April Kulumdoida Thokiba Khongjom Lalda Ima Mareibakki damak Thawai Katkraba Athauba Singbu Ningsingduna ngasi Khebachingda Leiba Khongjom War Memorial Complex da Chama Kunthranithoi suba Khongjom Degi Thauram Pangthokre Thauram aduda Manipur gi Governor Anusha Uike amasung Chief Minister Nongthombam Birena Luchingduna Miyamga loinana Khebachingdolda Leiba Khongjom Lalgi Ningsing Yumbi amadi Pauna Brajabrasi ki Murti da Laikat Kibaga loinana Manipur Rifles ki personal singna gun salute piduna ikai khumnaba utki tungda Khongjom Turalda Tarpon Katlaba matung Khebachingkhongda Pangthokpa Mapungmoiba Thauramda Khongjom Parba Sakhi Khongjom Dega Mari Lainana Chahi Khudingi Numit Asida Miyamda Uttuna Lakpa Drama Khongjom Lal Chahi Asigi Oina Pangthokliba Chama Kunthranithoi suba Khongjom Degi Thauram Asida Utkidre Madugi Mahut Ahan Boina Manipur Dramatic Union gi artist singna sanaba Maharaj Kula Chandra haiba drama ama utkibaga loinana Miyamgi Pukning Chingsinki Thauram aduda Rajya Sabha ki MP Laisemba Sana Jauba Manipur Dainga ki Cabinet Minister Singh MLA Singh Chief Secretaries DGP yauna Police ki Makok Thongba Official Singh amasung tongan ba Department Singh gi Official Singh su saruk yaki Thauram adugi warol piraduna Chief Minister Nongthombam Birena haikibada Mama Mareibakki damakta mapan naidana kathokpa ngamkiba aikhoigi athauba sing aduna khutsu khutlai leijadaba lani masing watpagi khudongchadaba kaya ama matam adugi ipa ipu singna mayoknakiba amadi maithirani khangna British ki mayokta lanthengnakhibani masimakna ngasi asi Mareibak majatibu nungsibagi ithil ama fauhanba numitni Aikhoigi ipa ipu sing aduna aikhoida ningtamba piramle makoina ningtamba piramduna aikhoida sinabiramlaba aikhoigi lam asibu aikhoina ngak senba ngamnibara haibasi wahang ama oirakle British ta changjau haibada yakidaba matam adugi ipa ipugi thongna aduni aikhoigi Manipurda leiriba chingtam anina ningsinggadabasi hairaduna ipa ipu sing aduna thengkhang kayarakta lanthengna leibak asibudi ngaktuna ningkha tamba adudi thambiramle adubu ipa ipu singna thambiramliba asi ngasigi lairik laishu hairaba mirol asina madugi saktam madu ngaktuna thamba ngamlibra haibasi aikhoi khudingmakna khanthaba mathautai haiki Mahakna makhatana hai matam maduda aikhoigi boundary yatlamliba asi thang paiba sagol tingba lani khara adunani aikhoi politician sing Thamoi Sengde politician singda Mareibakki Wakhal Khanbagi Chang Yamna Watli Lainga ki thabak tawbiriba singnasu leibakki apunbagi wakhal watpagi mami tai hairaduna politician aikhoina Thamoi Sengna thabak tawraba nationalism da mang tharaba lainga ki leiriba makok thongba singna Thamoi Sengnaba amadi nationalism na mang tharaba kanda chaukhatpa oigani maram aduna aikhoi puna hingminnagani haiba wakhalonda thabak tawgadabani haiki aikhoi gi adugumba ipai pu sinaduna ningtambadi khoida piramme Adu madugi ningtam na piramaba sinabirama lamado ngasigi mirol ekoina madu ngak ushen mga mebra hadi wapam so pera lapo mino steba yadaba mina laksaba yadaba manu mazati mo na pela madugi potuni ngasi ekoina Manipurda laireba singtam puna maning sanggadabas makoina laibak sidik ning khatam basing nga thambirame yeknaba awatan tokuna ning khatam madi thambirame ngasi madugi posak tu ngasi ki mirol larik lasu haire haire bai khoi scientific ki jug ni haire bai khoi electronic ki jug ni haire bai khoi IS IPS ne yomaba MCS ne yomaba khoi na madugi saktan do kanbang am mibrang am na price hai ai khoi khudi man khoi khanda ma thok dai matam da khang pai ba songol tong ba lami kharana de khoi ki boundary ya la mir New York Times ki 1949 merged over here. Manipur Indiana merged over 18,000 square miles with 5 lakhs and 12,000 population. Chang na iraga laibane white paper Bharat Sarkar ki Home Ministry da laibada kono se koi machet laibada ko tawba
masi si kari gino ai khoi politician sing sincere hoine de akoi politician sing da nationalism di anwale nationalism di wakan anwale akoi gi laiba civil service tawbidi basing da nationalism di amade apun bagi wakan guat bagi mamitai then only politician like when sincere whereby mani nationalism na mang tharaba laiba prepared officers sing sincere whereby mani nationalism na mang tharkanda punna himminari punna himminari have said sigi wakhal on dai koi wak to